Naga taruk farga hatkhibgi mari lainana maitaidagi kuki onkraba matai manau fare naga singna phananaba khutthilakpa mangaki manungda ahum phagadaba watli konsa khulgi naga taruk phakraba matung tamthina hatkhiba thodokka mari lainana maitaidagi kuki onkraba matai manau ngasi ayuk security force na lailon wifi khuldagi phagatpa ngamkre NIA gi case ta CRPF amasung Manipur police ka khushamna na pharba maitaidagi kuki onkraba matai manau adudi watham pradip apokpagi ming tombi amasung mahaki loina bi aingbi allies mangai apokpagi ming nimkhin chawni watham pradip Imphal West district ki manung chanba chirang dakini aduga mahaki loina bi asina nambol maikai rom dakini hairi thajaba yaba mafam dagi phangba pauna hai pradip hairi bamyoi asi ngasi dagi chai kunthra nipan rongi mamangda imung manunga loina lailon wifi da laiduna kuki on khraba maitai ni maha Christian lining chu chatpa myoi ni mahaki apokpi mamadasu mahaga punna leiminari konsa khulgi nupi amasung nufa sing kidnap tawba matamdu da matai manau ani asi yawi haina victim oirurabi naga nupi sing aduna police ta wakala khiban laiki khulona ba oibanina amana amabu masak khangnabadagi makoibu phabada maitai yawi haina matamdu da haina khiban laiki makoina naga ki miyam adubu gari dagi chingthabani aduga suspension of operation su tawnabada yawriba kuki national front p gi kadar singda khusinabada makhoi ani yawi naga sing aduna wakalakpada khul adugi khunja manga gi maming hablakhi pau usina makhatana hai nahan makai makhoi asi maming matha laifam khanglagasu khul adudagi chen khibana police na phaba ngamdana leirakkhibani ngarang namidang asi matai manau makhoi gi yumda lakhre haiba akaknaba pau ama phangbadagi CRPF amasung Manipur police ke kangbuna ahingdagi mafam adu koisinduna thamlaga makhoi ani phaba ngamkhibani phagadaba waliba khul adugi khunja ahum adudi hawjikchu thiba khangdri athuba matamda makhoishu phaba ngamgani haibage thajaba leiri makhoi ani pharabani naga taruk adu KNFP gi kanada sinabano haiba chapchana khanglagani makoina sinariba myoising adung masak he khangbaga makoina lairiba designated camp adudagi chenariba khudima phananaba thaurang loide haina pau asina makhatari pharaba matai manau adu ngasi namijingba matungda NIA gi kota puthoklaba matung police custody direct iman lore hairi